ꯂꯨꯀꯣꯁꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯔꯥꯁꯤ ꯂꯩꯕꯗ ꯂꯣꯏꯔꯦ ꯂꯩꯔꯦ ꯃꯣꯃꯣꯁꯦ ꯎꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯦ ꯃꯣꯏ everyone ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯨꯡꯁꯥ ꯆꯥꯏꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯃꯒ ꯂꯩꯔꯤꯅꯦꯕꯀꯣ ꯏꯆꯥ ꯑꯅꯤꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯆꯍꯤꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯥꯝ ꯍꯧꯋꯤ ꯆꯍꯤꯒꯤ ꯁꯤꯁꯨ ꯍꯟꯗꯛꯁꯨ ꯁꯨꯝ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯆꯍꯤꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯍꯥꯏꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯑꯣꯏ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯁꯦ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯁꯤꯜꯂꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔ ꯀꯥꯎꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯨꯝꯗꯁꯨ ꯍꯧꯖꯤꯛ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯁꯨ ꯂꯩꯇꯦꯕꯀꯣ ꯀꯁꯥꯔꯗ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯏꯀꯨꯊꯣꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯁꯣꯔꯥ ꯆꯥꯎꯕ ꯆꯠꯈꯤ ꯑꯗꯣ ꯂꯥꯛꯇ꯭ꯔꯦꯕ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯁꯨ ꯑꯩꯈꯣꯏꯗ ꯏꯆꯤꯛ ꯆꯤꯛꯑꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯍꯤꯁꯤꯁꯨꯒ ꯂꯣꯏꯔꯝꯗꯥꯏꯒ ꯑꯣꯏꯕꯅꯤꯅꯅꯦꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯏꯆꯥ ꯑꯅꯤꯁꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯩꯅ ꯐꯝꯃꯤꯁꯤꯒ ꯇ꯭ꯔꯦꯟ ꯆꯠꯄ ꯎꯅꯤꯕ ꯑꯩꯈꯣꯏꯒꯤꯁꯦ ꯍꯦꯛ ꯂꯝꯕꯤ ꯃꯌꯥꯗ ꯂꯩꯕꯅꯤꯅ ꯎꯔꯅꯤ ꯆꯥꯎꯔꯛꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤ ꯌꯧꯔꯛꯇꯣꯔꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯛꯑꯦ ꯌꯥꯝ ꯏꯆꯥ ꯅꯨꯄꯥꯁꯦ ꯎꯠꯂꯛꯀꯦꯀꯣ ꯏꯆꯥꯅꯤ ꯌꯧꯔꯦ ꯑꯗꯣ ꯅꯅꯥꯎ ꯀꯣꯛꯇꯣ ꯑꯝꯇ ꯎꯠꯂꯨꯅꯦ ꯁꯦꯅꯦ ꯑꯝꯇ ꯎꯠꯂꯨꯅꯦ ꯁꯤꯡꯒꯦ ꯃꯔꯨ ꯀꯣꯛꯄꯒꯤ ꯂꯨꯀꯣꯁꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯔꯥꯁꯤ ꯂꯩꯕꯗ ꯂꯣꯏꯔꯦ ꯋꯥꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯄ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯋꯥꯕ꯭ꯔꯣ ꯋꯥꯏꯌꯦ ꯆꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯎꯔꯣ ꯆꯥꯅꯕ ꯇꯧꯔꯁꯦ ꯇꯧꯖꯧ ꯏꯆꯥ ꯅꯨꯄꯥꯁꯦ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯍꯧꯗꯣꯡꯁꯦ ꯎꯗꯖꯥꯠꯄꯣꯠꯇꯦ ꯍꯧꯗꯣꯡꯁꯦ ꯄꯥꯏꯅꯨ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯥꯏꯗꯣꯏꯃꯤꯁꯦ ꯐꯤꯔꯣꯟꯒ ꯍꯣꯡꯗꯣꯛꯎꯆꯣ ꯍꯥꯏꯔꯒ ꯇꯧꯖꯧ ꯍꯧꯗꯣꯡꯁꯦ ꯌꯦꯡ ꯂꯩꯔꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯊꯝꯃꯣꯅꯦ ꯐꯤꯔꯣꯟꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯆꯣꯅꯦ ꯍꯧꯗꯣꯡ ꯍꯣꯠꯅ ꯂꯩꯔꯦꯅꯦ ꯅꯣꯏ ꯍꯧꯗꯣꯡꯁꯦ ꯆꯥꯔꯔꯣꯏꯗ꯭ꯔꯥ ꯊꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯄꯥꯅꯕꯗ ꯂꯣꯏꯔꯝꯃꯤꯁꯦ ꯌꯥꯔꯦ ꯊꯝꯃꯣ ꯃꯌꯥꯝꯁꯤ ꯃꯣꯔꯣꯛꯁꯤ ꯈꯨꯄꯥꯟꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯟꯕꯕꯨ ꯈꯔ ꯋꯥꯠꯂꯦ ꯈꯔꯅꯤ ꯃꯃꯥꯡꯗ ꯌꯥꯝ ꯄꯥꯜꯂꯝꯃꯦ ꯐꯖ ꯄꯥꯜꯂꯦ ꯃꯁꯤ ꯃꯣꯔꯣꯛꯁꯤ ꯁꯤꯡꯒꯥ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯎꯔꯤ ꯀꯩꯀꯥꯗꯩ ꯈꯔ ꯄꯥꯡꯈꯠꯂꯛꯑꯦ ꯎꯔꯤꯁꯦ ꯀꯩꯀꯥꯗꯤ ꯄꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯅ ꯀꯂꯟꯗ꯭ꯔꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝꯕꯗ ꯆꯪꯗꯦ ꯁꯤꯅ ꯖꯤꯅꯃꯇꯅꯤ ꯌꯥꯔꯦ ꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯦ ꯑꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯒꯠꯂꯛꯏꯁꯦ ꯑꯗꯨ ꯎꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯦ ꯃꯣꯏ ꯁꯥꯒꯠꯂꯛꯏꯁꯦ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡꯅꯤꯁꯦ ꯋꯥ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯒꯦ ꯆꯥꯅꯤꯒ ꯇꯧꯅ ꯆꯥꯛꯁꯨ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯊꯣꯡꯕ ꯄꯥꯜꯂꯤ ꯀꯟꯅ ꯇꯥꯔꯤꯌꯦ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯒꯤ ꯆꯦꯔꯩꯁꯤꯅ ꯐꯖꯔꯤ ꯈꯨꯐꯖꯁꯦ ꯂꯣꯏꯔꯦ ꯍꯟꯗꯛ ꯃꯔꯛꯁꯤꯗꯣ ꯂꯩꯅꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯔꯥꯅꯣ ꯑꯗꯨꯁꯨꯗ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯁꯤ ꯆꯦꯔꯩꯁꯦ
ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯝ ꯐꯖꯕ ꯂꯩ ꯑꯃꯒ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯁꯤ ꯔꯣꯁꯁꯦ ꯄꯨꯔꯥ ꯄ꯭ꯂꯥꯁꯇꯤꯛ ꯇꯧꯔꯦ ꯌꯥꯝ ꯊꯥꯏꯌꯦ ꯁꯤ ꯃꯅꯥꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯅꯅꯦ ꯁꯥꯠꯈ꯭ꯔꯗꯤ ꯈ꯭ꯋꯥ ꯀꯨꯏꯅ ꯁꯥꯠꯂꯦ ꯐꯠꯂꯥꯎ ꯀꯦꯟꯗꯦꯕ ꯃꯥꯁꯦ ꯉꯁꯥꯏ ꯏꯉꯥ ꯏꯁꯨꯞꯂꯦ ꯍꯜꯂꯛꯑꯒ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯧꯕ ꯉꯝꯖꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯁꯝꯁꯦꯠꯂꯛꯑꯦ ꯃꯣꯃꯣꯁꯦ ꯁꯟꯗꯥꯒꯤ ꯃꯣꯃꯣ ꯆꯥꯒꯦ ꯂꯩꯔꯛꯑꯦꯕꯀꯣ ꯃꯣꯃꯣꯁꯦ ꯂꯩꯔꯦ ꯐꯣꯡꯐꯣꯡꯕꯨꯗꯤ ꯁꯥꯔꯤ ꯆꯥꯔꯁꯤꯁꯦ ꯆꯥꯔꯣ ꯆꯥꯔꯣ 하울? 하울면 먹사해. फजाबन सक्तो उलुने से फजाबन सक्तो उलुने ꯁꯤꯁꯦ ꯀꯩꯅꯣ ꯃꯅꯝ ꯑꯃꯒ ꯅꯝꯃꯤꯁꯦ ꯀꯩ ꯆꯥꯛꯏꯖꯥꯠꯅꯣ ꯖꯥꯛ ꯖꯥꯛꯄ ꯃꯅꯝꯒ ꯍꯥꯎꯏ ꯃꯧꯁꯥꯏꯌꯥ Kainunin. ꯃꯣꯃꯣ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯌꯥꯝ ꯍꯥꯎꯈꯔꯦ ꯁꯟꯗꯥꯗ ꯁꯨꯃꯥꯏꯅ ꯁꯥ ꯆꯥꯕ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯅꯖꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯗꯤ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯒ ꯕꯥꯏ Bye.